Manipurgi saktam asi lamdam asida khundaminariba furup kunthra tarugasina semkhibani haiba asi khanbiduna isa isagi furup kanglupki apikpa wakhalonda thabak tauba toklasi irangna kaidawnungda chawkhat lamjelda saruk yaba ngamloi haina Chief Minister Khemchand na phongdokhre wafam asi Tengnopal District ki Laiching haikakpokpida leiba Mission Blind School gi nauna saba Girls Hostel sangabaga loinana Chief Minister bu okpagi thoramda mahakna phongdokhibani Thawramaduda Chief Minister Khemchand na makha taraduna hai Kanglo furup kayana khundaminaba lamdam asibu chawkhat lamjelda saruk yanaba hotnabada nungsi chanana leiminaba asi yamna mathou tai maduna taduna magi haiba pikpa wakhalonda thabak tawduna leirabadi kaidawnungda chawkhatpa ngamloi hai khi chahi ahumram maitai amadi kuki ani gi marakta thoklamba irang adusu tapna hantharakduna kukizo community gi mioi kaya Imphal da lakpa haure haiba wafam Chief Minister Khemchand na thamladuna haujikna naga amadi kuki furup ki mathakta thorakliba irang asina miyambu amuk hanna charangnaba thokli maramasina thokliba wathok pumba wari shanaduna waroisil puraknaba hotnaminasi hai khi amaramda class 8 faubadang leiba Mission Blind School asisu mathang chahi gi academic session nangnaba class 10 fauba upgrade tawnaba hotnaragani hai khi